Oncology ward ki oina leiriba terrace aduda piktak chengta ningthi jana semliba garden ado laisana room gi corridor dagi thawai tana yengsabani. Handak maraksi blood transfusion toina tawbana laisa masa khara kankhatpagum tawi. Hakjang nungairakpana monada chatse haiduna toina takmanmana magi ningaida leiriba garden aduda lai. Adubo sitliba ing manushituna masada phubado phararoi khanduna monana amo ngamduna pusilai. Sari bawari duda thawai yaukibana nagyeta kana leiri hanna yengda ward manungda changkre. Makhoi anina changkibado mairaba mit yengna tanaduna yenglui. Mikupsida kari wakal khalamgani. Khong thangduna changsinba sungamda chapleplaga akoibadu yengli. Mitmangda leiriba board aduda ichaw chawna thari oncology department. Ngayaki mamangda ukiba saktam tapna tapna khanjilubada mairaba gya lakli. Adubu thamoida China phauri tawfom khangda masadu ithak thakatna phone lauthoklaga Leogi number da call tawi. Phone namlibado makhut masani tawfom khangdabagi mami maithongduda ifong na tari. Phone do hek pairakpaga mairaba hatwa atuna kongda thangjilaga Leo Liza Theo Ozikido ai thajade Liza Mapung fada lalla tawduna hairibado Leo lausing phom khangdre adubu mairabagi matawduda Leo pakhatnaire kaino Liza kedorge phajana ayuse mairaba amukasu tahata Liza sida lei kaino aino ji ukibado mado aino ukiba saktamdo kaino torisibo matawduda Leo pakhatlaga phamlambadagi pohogoli mapanda khonglei thuna thorai chatna phone duda onsilli nangla leiribadugi machi leongan ai lake Leo na hairibadu mairaba takhidre phone do nakomdagi tapna thangdoklaga laizana changkiba room duda yenglaga ta khong thangbawi adubu kadomdagi no lina prabab tensilaktuna mairaba buphai kana chelakpagi source thabet holi mabungi saktam ubada lina chingnana suhangi kaiduna yambo mabu pharibado kanano khangde adubu machalgi khonjal tabada mairaba gya laktuna Lina da ta onsilei Thoi Liza man mama changki Liza nate adubu ai yengluge ai fagano ai mabu yengluge Hairakliba wadu tabada Lina bab takre madudi mairabana Liza bu soidana uramlani haiba mabungi phibamduda yaroi khangmana mairabagi khudangdo pairaga chingi Yambong ai phajana haige nang gyanapta tawse nangi phibamsida Liza gi nakta changba yaroi Wanu tabada mairaba chapleplaga linari yingi Hozikido Liza neba Sonthangna na hairamlaga wahaiduma mairaba makha taba nangda linagi makutto thuna kanthoklaga amuhana chatkige tawi mabungi matawduda linadi kaple upai leita ta chansilaga mairabagi khudangdo pairaga chingi chatkino haibane yambo nangawre nangi singuma matawse uraga Liza na anaba hinjin badro Yambong na pamise chatkino haibane Lina na hairibado tada mairaba chatkige tawi makhoi nigi matawdo mairaba thiba tholakpa Leona uraga mabanigi manakta hatu chansilei Thoi kidoroge mairaba da monsilaga hangi mairaba nang kidore Lina kapna Leo da onsilei Dalio akhoi yambong singawre Lina na kaplibado ubada Leo hena gan gauri anina na namdana chinglaga puraklaga Leo na lamsingduna Robert ki kada pusilai ahumdugi matawda noklaga wari sanaramba boyga Robert kadi ingangaglure Lina su makhoi leirambaduda karino khali adubo madugi matam natre mikupsida gyan mangbagi matam natre khandana langtak na bihul pakhatpa mihuldo pomna makhomjilaga lamsilaga mairaba leiriba sofaduda tanna famthankre oiriba matawsigi wakhal amatta leitraba nupa homdo karino khanna tumin yenglaga lei waphamsi mairaba ne he khanglakpaga phibamdo oigani khangbalina di khallobaga chapmana na thoklabada hena kapninglakle adubo aswan bathamoida laksindana mabungi manakta tamna changsilaga phami mayamdusu wangangda tumin lei
Makeup khara asumna leiramlaga Lina tapna hairi. AML confirm ore. Wadu tabada Mairabagi thamoi Matil tumba posak amana thilakpagum China fawi. Hauriba China do khangbo oina khutongdo chena tasilaga mamit tapnu shinkhre. Lina so mabungi matau yengladuna khonjanik na makha tai. Stage haiba ngamde. Test kaya tawduna yengi. Adubu stage haiba ngamde. Ahanba chemotherapy da improve oipham thokpani. Adubu chemo treatment anirak pira phawba. Henjilamba nattana karisu pai buba fangde. Bone marrow transplant tawgadabasu donor phangba asa leite. Next week tagi radiotherapy hogani. Radiation sida laibak leradi laizabu kanba ngamgani. Masidasu yadrabadi. Linagi wado makha tarakdringai Mairaba phamlambadagi pohogoli. Sakpamdo sawbasu mande pakhatpasu tawde ting ting naire. Ai professor unagi. Lina tahata pohogalaga Mairaba bu khami. Aina haisidagi ahin balaiti yambo. Handamukto Mairaba Lina da onsilaga saunu lauri. Angang na kay khange. Kari wakhalagi no. Nachinduna mahabu kanba ngamloidabagi wangangido. Anaba layeng libana khoina kanba ngamloroi haibagi wakhal layeng ladi. Anaba do kari oigani haibase nasana khangdabra. Yambung ai Mairaba pendana lauri. Talingde wo makha tagano. Waidu haina haina milu pirang chelagli. Tafom khangda Linagi nakta changsilaga lengjom anido chena paisilaga machanbul munna ye makha tarai. As kuiba matamsi kay yengon lot lino. Hayo nachindo kumo. Magi wakhalda aina ngawbo ina laikibadura. Nakhoina yeningise. Hayo magi wakhalda aina ngawroga chatkibadura. Nakhoina pamise. Linao paileta kaplaga mabungda yengi. Matauda yaroi khanduna liyo changsilaga Mairaba bu khami. Mairaba amta tapthokse. Angangse masaya wana sore. Adumai tawuno. Machalbu uraga Mairaba hina thawai chakli. Wadingangda Linabu laktuni thoklaga nakanda lairiba walduda khutum chena tasilaga hanjin thinjile. Mataududa mayamdi thakthakale. Boisu chansilaktuna Mairabagi makhut pai. Kaino nang toiduwa se adumai tawno. Wadu karino do tapna khanaraga loire. Mayam changdana themjilabado Mairabada changde. Pokpadagi mamittagi mapitana kappa khut thektuna masing thirabaso khutsa lembani. Manung kanba thamoido kanagumbi amattagi mamangda ngasi pau pirang sintharakidri. Adubu ngasidi Mairaba mayam lei kawkhre. China do khangba ngamda boida onsilaga konsinduna kappi pendana. Ayam pattaba mini. Mana suwana leiramlaga mabulana lawduna leituba ise. Yam pattaba mini. Magi sakdam yengbada mana lotlaga thamliba maithongdo. Ai karigi yengludabano. Mana lona khangba China ai karigi urdabano. Ayam pattaba mini. Isagi awaba khakta awaba ina khanba. Mataudo kanasu yengba ngamdre. Liyosu tapna changsilaga Mairabagi lingzomda toklo haiduna tapna thari. Kapnaduna laibagi matam natre. Thangnaba mikopta Mairaba nangamduna professor unaba lagli. Magi matauda mathana thadokpa yaroi khallaga Liyosu tung inarei. Mairaba bu masak khangmana professor duna taramno ui. Patient amagi record mi amada tarai na yenganba yade. Adubu Mairaba bu masak khangmana laizagi record file do puthoklaga computer aduda so mathang uttuna tai. Laina sigi main causes sa atai dagi horakpa nate. Hereditary da detective tori. Magi family da Lina sinakhiba kanagumba natraga kanagumbi amaso ina yorongani. Khwaidagi luribadi stage haiba ngamdabasini. Doctor nagi wahaida liyo gyan tadraduna. Stage haiba ngamde hairisibo masi toina thokpa thodongni. Adubu stage haiba ngamde haibasidi doctor ekhoigi asonmani khankini. Khanmani stage haiba ngamdaba anabado doctor ama hekta semduna haijinbasu yawi. Adubu masi asengbasu takfam thoi. Aduna aina haizabani. Makhoigi wada Mairaba changde. Wadu marak thatlaga mana haininglibado taplamna hairi.
treatment loigadaba kyang walige doctor do mairabadang hak munna yenglaga saktam do yengbada khangi langtaknaraba thamoi do ingan ana uba fangi masu sordo tapna hontharaga makhatai loloi ai laizada piba treatment oisilakle acute myeloid leukemia se without bone marrow transplant the survival rate 60% khaktani stem cell transplant tongnaba ekhoi kan honai blood bank to register faktuna thip yabathi adubu laibak thibadi laizge matching oiba donor amate yaungde even family da for match oiba se tangna thui hairakli ba wahi do China fauri adubu mairaba hen mamata utta non tharaga tumin leiri magi matongda doctor wari makha samthaba khongdak chari adubu tumina sum leibadi yaroi khangmana hena taptharaga makhatai horsi mangonda pigadaba treatment haibabu radiotherapy sikhakta ngairi nakhoi su hena khanglangmani radiation manungda patient do karamba phibam da leigani haiba mayam dugi mathakta laizigi di whole body pigadaba therapy ni radiotherapy na cancer cells hatpada natana akhoi gi taseng ba singni nauri singsu yauna mapangal sonthali minor case ni hainariba breast cancer patient amada high dose radiotherapy treatment piba phaw patient dugi survival rate ta yamna nemi adubu laizagi di blood cancer ni radiation se amaromba aphaban treatment nate numit ki yaklaba energy do machine gi mateng na isada fangandana cancer cells adubu hatkadoribani masida highly dose piba tarabadi acute radiation syndrome haiba masulakani hojik magi oriba condition sida dose name na piba suyaroi leukemia fight toriba patient amada acute radiation syndrome laklabadi mado survival rate 1% power piba ngamde masinani cancer treatment gi khwaidigi critical oiba part se radiotherapy treatment ni hainariba se adubu nusha thigano laibak ingsi meraba wahai singdo tamna domak tarambani adubu thamoina penba wahai amata yaude magi aningbagi mayokta lepa wahai ngakto oibana mairaba mamaido non tharaga momonna i thamoida proprok chakwa makhai sauning labaso mamaido tapna non khalaga laizagi medical record ngaiha yengi magi matawdo kari khanna doctor ruso ngang balet laga munna yengi mairaba cheduda ngaiha yenglamlaga doctor gi mamangda tapnen silai maithongdo noksu nokte sauksu saungde nakanda thamleba pendu lauduna doctor gi mangda insilaga hairei tablapna whole body blood transfusion tawagi sign tawbi ngasima refer tawba pame wahai du tamada anima khangpre khangi leo mairaba da ngakni yenglaga mairaba so leo da yenglai mit yong du leo bo wa makha tarakanu haibagi mit yengni matawdu da leo matha sa da mamaido nakalama da leithokre mairaba so doctor da amu ansilak na tapna makhatai report khudingi details ibiyo ai matam leitre yaraga de kitang thuna tawbiyo doctor do wangang pam khangre pen du makhutuna de pairore adubu chedu da mayek ama phau iba ngamda ngayak sum leiramlaga mairaba bo themjilai mairaba ai wai gi munata mairaba marak pat thatuna khumi ai taningde mataw sida leo matha sa bana loire mairaba bo khamlu basu yaroi dori sign du tawda basu yaroi dori mairaba gi mataw yengmada khangi hojik oiriba phibam sida doctor do na marai hek yelubada doctor do hatpa sungamgadabagi phibamni leo pai leiroi khangduna doctor do da sign tobiro haibagum ingi tori apai leitre doctor do so sortap na honthara ngairi ai sign toragi adubo masimade haige masimadi khangko whole body blood transfusion tawba haibase common nate aduga amuk tawkhibana lifetime oina yagadabasu nate part khuding cheliba i khudingma loina transfusion tawba haibase arhaiba nate mairaba after few months toina sinba mathau tai aduga khwaidagi maru oiba wa amana it costs a lot whole body blood transfusion tawbase arhaiba nate cost yamna wangi masigi treatment sina fully cure oiba ngamdrabaso punsigi sangdo ali adu mase khangna mi khudingma tawba ngamdabagi maramsi cost ya wangma maramnani aduga whole body blood transfusion tawbagi possibility rate se America da 90% ni nang mabo America da so idina pugani haibai khangi INR da fall whole body blood transfusion gi cost se yamna wangi adubu US dollar oirabadi
Doctor-do ngayak chap lepi. Mamituna Mairababu yenglaga sonthangnana makha tai. Mayam sige khalaga nang wakhaldo amuktanga khalaning. Doctor gi wahi singdo Mairaba tumin tai thawai changna. Mana tumin lekhrabaduda wakhal phatharagla boi khanduna anido sortam na honthai. Adubu mikup khara sumna leiramlaga Mairaba thausada tablamna haire pakhumoina. Sign tawiro. Wadu taraga liyo mamito tamno shili. Makhuna lomangi samdo chena paisilaga mamai lukthakre. Adok sandokna hairiba mayamdo magul loina mangli. Haidokriba mayamdo aremba tari. Doctor do upai leta sortam non tharaga makhutta pairiba kolomdo machi lingma hawi. Paisana miyoibagi punsi kanma ngamba haunade. Nongdam mamana tamkhraba laibakpo taibang oibai khoina nathai itik leite. Adubu hainaribani senglaba thamoi amana anam kange yauna kankhrabada. Nongdambagi firep honglai haiduna. Adubu ningai chawma nongdamba ningkiba hongdamba nongdamba khongpham chetpa nongdamba nangi nongdam kholsibo karamno. Yening thagi anawa mayolbo oiridra natraga naken thagi maru koklaba upal gi masakla. Basantagi mapau piriba anauba hanaura ngai batabani nongdam banangi nongdam khol. Ason mathamoi laksinduna mipai pukning phathaduna saktamdo amuktang di pena yenglugi khanna tamna tamna lai riyo munamduna thamlamlaga mathanda lakpani laizabo kaishu tawroi haiduna wakhalna thamoibo tattana themi ngakchok thekpa wakhalna taibang panbada natta iswar maha fawa singnari. Mahusagum laiza corridor gi thongado hangdoklaga wheelchair aduda famlaga lay. Makuta bol amasu pairi manungdudana masung phasana khaidoklaba heira khara yauri. Mahusana cancer patient amana ahing bapot ama tarai chaba yadaba maramna heira singado bol aduda ising asabada tingduna kayak thammi. Monana ningthizana semduna pirambani tana semnambagi mamitai. Ningtham thagi taying laba namidang wairamgi saktamado ngahak yenglamlaga laiza mamito bolduda amuk yenglei. Masung kakliba haising ado spoolduda kakak thinduna ngahak sanaraga lei. Mikup khoding wakhal khanba lepte. Asumna mathanda lairaba kanda hena khanbagum sutawi. Sem masung ado sponduna kakak thillaga sanai. Hakchang khara nungai sabagi wani masado ison bana makuta pairiba spunado khangawdana leimaida takre. Matawda laiza ipa phakana spunduda yengi. Masado sonban mana minmangda tariba spunado nonthanuna khunba phaw ngamdre. Adubu ngamda upai tawduna masado wana nontharaga spundu lamna bahonai. Mikup sinani minmangduda kanagumba ama lepkhibado uba maktada monana ti haiba khangi. Kanano khaladuna laisa taha mamitu yengkhali. Adubo minmangda leplanba misakto bada kokthakta brazalising tarakpaga chap manakre. Laisa yengna mairabana famtharaklaga leimaida tariba spondo khungali. Saktamado iting tingi karisu thoksada sponduna yenglaga haire. Taning kriponi nangso matangi chahik sadradana aremada angang wahan bispon nang chalo saida. Si hairaga pairiba spunado nakanda laktana langki. Matawduda ingangak ni Liza mairabada yengi. Mitmangda famliba mahak tuubada tarang chatkre. Wakhalna kahina khangbana ngawrabra khali mathanda. Mangla taibangla haiba wahangna wakhalda tattana laklabada Liza mairababu munna yenglaga taplamna kawi. Yambung taibang kanana kawrubaso tarai na khumlamni karishu khanda. Liza na yambung kawba khuding mairabagi thamoide lan hekta hawi. Mihulna kanna chongi ningai tawi. Thamoina wari lepo haiduna tathi chaibirai. Kuina taro draba khonjeladuna itap tapna korakpada mairaba hingadawa malai. Lepraba thamoigi mihulso tapna chonglapagum phawi. Taruba pakhangi misnaduna Laizabo nushini yenglaga. Maithongda nongmi tawi lum lawa khonjeladuna
magul laina ingna tapna santhangna na khumi. Haune.